Manipur top channel की Meitei da Maral i pausing miyam na thamji hanba gari hengat ki yadabagi ko thoknarakpada mi taraga mathu sukli ngara yupung mapon makhairum tabada Thobal district ki sangai yumpham purai pokpi makhalekai de gari hengat ki yade haiba ohaudagi nakpak tana khut thoknarakpada nupi mari yauna mioi taraga mathurom sokre hairi haireba thadok thokpamdagi phanga pawgi matung inati ngara yupung mapon makhairum tabada waida hana Thobal jira parisat ki member oiramba amagi manau nupa atonba kauba mana masigi anaba magi doctor satluraga mayum halakpigi lamida makogi gari gi mamang thana thoramba hana sangayum pam part 1 GP gi pradhan oiramba Azad Khan gi masanupa Parvez kauba maga bagal gi PPD haibigi wahawdi khatnarakhi tungda magi misang thoknarakpadi nongmai yon khu thoknarakpadi mioi taraga mathurama sopan nakibna hari haiba thawdo dur sangayum pam part 1 GP gi hana pradhan oiramba MD Azad Khan yauna mioi manga Thobal District Hospital khalaga first aid piraba matung Imphal gi tuan hospital sunda refer tawkhre hari amaromdana Robin Missy gi GHCM khre hari haukiba Mars amada lamai khongnang khong awang leirak lane number 11 da eroi sema maning lekai digi thoksam Robin hana Missy sadana laikitabiki matana aseng langa langjin puthokna bigidama unnecessary death of thoksam Robin kauba GHCM asemkhre Missy asiga mari lena police na sathariba investigation lamai khongnang khong thongi club mera paibe madi eroi semba ga miyawa GHC ga pun investigation na sigi report athubada GHC da sinagadabane Missy asiga asengba langa langjin khangdriba phawba asibaksang laukhiro heri amaromdana social media site oriba Facebook da Korounganba khumana thagalapa post angtang mayam na thamjagi AT gi oina thabal songbasi songhaning de dubo thingba sungamjadi songbe gi hairagana lairiba laiba ki phibam si yenglaga thabal si inat ki phizol haibidi phanek phaijom da thabal su pung taragani thoi am phawbudang songhanjaninge loinana natragadi lairiba situation sida khatnaba sainaba problem mayam thokani khanjai masi laikai club ima maira pai bisingna phajana khanabiyu thingdaba songlaga kari karamba mawongda haiba wapham yauna Korounganba khumana thamlakle amaromdana Robin mangang khoirapamna thangakpa post amanamu leibak miyam punamak wanare duna Thobal si songu su haijoroi tabu Thobal songbada asiana phuna saibadi hanadiki saruk sama hengakani masidi haina singna local volunteer singna ima singna police na yamna senabiba darkar tari madu ngamgadra haiba question dun haiba wapham phongtokli amaromdana Manipur police tagi thagalakpa update amana haukiba tangani thawum English ngani ga kungamanga haibadi ngarang security force in illegal bunker ama Kampopi district ki Laimkhong police station ki manung sana leiba harau thelda illegal oina saramba bunker ama thugaikhre ri amaramdana Amit Shah ki waphamna Kuki singwarori Manipur thukli birang sigamari lena Union Home Minister Amit Shah na preside tawdun ngarang New Delhi da pangthokiba security review meeting da pikiba paukta adu Manipur kanglop ama bumutna ba hona ribsing pelanana ba hona ba da hen miyeng thambani haina Kuki Organization for Human Rights Trust ki chairman HS Benjamin Meitei na pena ba phongtokre Manipur sa thari birang asi lusindun ingta papurona begidam state asida president rule thamkrapa matung ahan boina pangthokiba security review meeting aduda Union Home Minister Amit Shah ki mekedi pikiba pauktak sing adu pena ba phongtokladuna Kuki NP Semangi chairman oiriba HS Benjamin Meitei na social media Microbox X thagalakpa warolamada hai Home Minister Amit Shah na pikipa pauktas maruena Manipur kanglop ama muthatna bu hona ribising pelana bu hona bada henba mieng thamba thausil na lawi pakna hai Manipur minority oiriba Kuki jok singi mathakta tamthiba mong miyoibi kha khongoi nari basi ubi bigi muhta Union Home Minister na kanglop muthatna bu hona ribising asigi pelana ba Meitei de hena mieng thambani Benjamin hai Union Home Minister na drug nalon mamasumi paduna selmunba namduna sel khaibigi matangda lokholakti thabak singa sibudi sokole adubo Union Home Minister na arambai tengol amasung atai Meitei gi terror group sing muthana bigi matangda tumina lesinba si yamna thamoi kaiba mani State da Meitei gi terror group singa si leba asigi national security da asaw singa ba mani Manipur ingta papurana ba hona ba asaw singa ba mani haina HSS Benjamin Meitei na phongdorakli Panmaya ngarang New Delhi da Manipur ki governor Ajay Kumar Bala na security
एडवाइजर कुलदीप सिंह चीफ सेक्रेटरी पीके सिंह यावना पांगथोकिबा रिव्यू मीटिंग अदुदा यूनियन होम मिनिस्टर की मेखैदगी स्टेट असिगी लंबी खुदिंगमा था असिगी निपानदगी अपनबा मतर यावदना सत्नहनगदबनि मसिदा अथिंगबा पिरकपा खुदिंगमकि मथुक्ता अकनबा एक्शन लौखटगदबनि हाइना खंगनखिबनि मणिपुर टॉप चैनल की मेखैदगी मरुओइबी इपाउसिंग म्यामदा थमजरी हानबदा पन्ना पाउसीदगी लोखसरगा सिंगतम अनिमक्त खुलंगाकपा फाब खुलाई फाबगी थौंग सत्मानना सथगदबनि खुलंगाकपा फाब पुनबमदि खुसु खुलाई फगतपगी थबक सथरिबा सिनकदनिमक्ता सत्मानब मओंगदा तौदना तंपाकी मफमसिंग खक्ता तौरकपा थोगलबदि लमदम असिदा लैरिबा ममाओइबी क्यान अमतु ओइना अकनम खोंजंग संगसिननबा सेम सादनु लैरि हाइना सिंगजमई तु लिलोंग अपुन मैरा पाबिलुमना अकनब वाफम थमलकनि वाफम असि मणिपुर प्रेस कप की कौरू होल पांथोकिबा पावगी मिफमदा सिंगजमई तु लिलोंग अपुन मैरा पाबिलुकी जनरल सेक्रेटरी संतिबला खाइदेम फोंदोकिबनि माना मखा तारदुना मणिपुर की गवर्नर अजय कुमार बलाना थोकिबा ऑर्डर अमगी मतुंगिना लोन यादब खुसुखलाई पाइदिबसिंगना मनाक नकपा पुलिस स्टेशन सिंगमदि सिक्योरिटी फोर्स सिंगदा सिन्ननबा लखोलगलिबा खोंथांग सिंगमदि तम मिसंग मिखाई नाइदना पेखकदबनि स्टेट असिदा कुमजा इंग्लिश सिंगनिगा कुनगो होंदोगी मे अहुमदगी हौना ngasi फावसा थरकलिबि रांग असिदा इंडिया लेंगा अमदि सिक्योरिटी फोर्स सिंगना मथौ निंगथिंग तौरक्तबदगी मजाति मफुरुप कंजनबा खुलंगाकपा सिंग थोलकिबनि खुलंगाकपा इसा क्या थोलमद्रबदि लमदम असिदा लैरिबा मितै फुरुप असि मुतलंबसिगे मरम अदुना लेंगा की खोंथांग असिना सिंगमदि तम मानदब मवोंगदा thanglaklabadi mama oibi kyana thengnanaba sem sadunu lairi haba wapham sing thamkhena paushta makhatana palakli Priyas Nit Biology Sangai Pro NTA Nit UG Biology Admission Hausari Class 10 Thakraba Mahiroi Singi Damakta Thamari Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA Nit UG 2026 ki Tha Nipan ki Target Course Pizari Hairiba Class in Systematic Sani Experience Lairaba Faculty Singa Takpigani Akoina Pizariba Kutong Saba Singa to Clear Basic Concepts Easy Memory Tricks Regular Test Series PYQ Analysis Mock Test na Singmani Loina Matik Sani Equip Oiraba Smart Classroom Facilities Pizari Mars ki Tang Kunamadi April ki Tang Ahumdigi Class si mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas Nit Biology Sangai Pro FCI rota lakpiduna amadi aikoigi contact number 7005534385 natraga 7005376151 paw phobiro amaromdana nupi angang gi protection gi damak policy ama mathau tari commission Manipur thuklibi rang asigi manungda satnagadaba nupi amasum angang bu protection pinabagi dama white paper ama puthokpaga loinana tokhaiba policy ama semduna satna hananaba mathau tai haina Manipur Commission for Protection of Child Right ki chairperson Kaisam Pradip Kumar na mari lenaba singi pungning singkhre Sanura lamjinglen kanglai park CLK na sinduna Manipur Press Cup the social issue of protection hai bihiramda ngasi pangthokiba nomgiba sensitization program da magna mataki wapham asi phongdokladuna mahn hai state asida thoklibi rang asi separate administration natragana political demand tawba khakta da oina lawba yaroi irang asina manipur gi puari semdok sadok tuna malem gi miam da lan uhana bu hona bigi wapham amadi saktam kyam upa phangli puari gi sagona dunu lakliyo senglaba laifam kya mang takhan batana tana nupi angang gi matakta hingsa gi thawong kya sathari heba wapham tamki manipur thukli birang siki manungsana jiribamda angang nupa masa ama madi nupi masa ani yauna miyoi taruk phakraba matungda tamthina hatokhibagi thawdok laikhe irang asina manipur gi sel tungi phibam amadi sakho thorang da maning halale masina maram oidan state asi awang nongpok lamdam gi state singi manungda khwaidi gi lairab state am oile thawra madur CLK gi president CS pakpina phungtokhibada manipur ngasi oiriba phibam amadi matam gi ahong sina maram oiraga lamdam asi gi nupi angang sing oirakliba madi ohelakliba phibam asida sigi matangda khanaduna kari khongthang sing lokhatpa mari paikhatpa yabagi habadu thabak tho onthoknaba thoramasi pangthokpane habu wapham thamkhen so pausda makhatana pali makhasa tharak poina kangla pau editorial myam da thamjagi Union Home Minister Manipur wathok ki security review meeting pangthokiba Manipur Central Government President Lenga thamlakre matung Union Home Minister Amit Shah na mayai tangbalawraga security review meeting pangtholaga akhanna bihiram khrada warep lauduna thabakta onthoknaba khangan khibadu thenglabusu thengna thagatning hoi Mars amada New Delhi da leba Ministry of Home Affairs ki North Block ta pangthokiba security review meeting aduda Manipur ki Governor Ajay Kumar Bala Security Advisor Kuldip Singha DGP Rajiv Singha Intelligence Bureau ki Chief Tapan Deka amadi Home Affairs ki makok thongbu official kya saryaki
Security review meeting aduna Manipur gi haujuk oiriba phibam sigi matangda kumna khana khibaga loinana March nipa nigi National Highway yauna lambi sing hangdoktuna free movement yahanba lambi da senkhai tongkhai tawbusingi mathakta action lokhatpa international boundaries sing athubada sambal khaba lusinba madi Manipur drug free ohenba yauna tuan khongthang kya lokhanaba khana khi haibsini Union Home Minister na Manipur wathoki waroisin purakna bohonari khongthang singi khanaduna warep laukiba singadu singthani ngai Union Home Minister na khangan ki wapham singadu matam sa na thabak to onthokna bohonara kani haibigi thajabale Hausik lairiba Manipur wathoki waroisin purakna bohonaba Central Government na ngamdana lairakpa sahi ani mapung phajilagraba sina maram oiraga miyamna Central Government gi lusingba singi thoksilda singnaba madi thajadaba lairi miyamgi maphamda lairiba thajadaba singa ko honana bohona phamthui Central Government loikham naidaba Manipur wathoka mari leinana Chief Minister Nongthomam Beren Chief Minister ki post ki resign tawhanbagi iroinana Manipur Legislative Assembly animated suspension amadi President rule thamlakhiba sigi maru oibadi wathok asigi waroisin Central Government hakthingna yengsinna bagi thorang lawi adubo amabu oiro Manipur wathok ki waroisin purakna PR lenga na ahanba khongthang oina leba asigi apunba saktam ngangliba khunja Meitei amadi sin Kuki zau terroristsingna Paibi illegal oiba lan khusuk kholai sinaragna bigi khongthang lokhalakibadu sauna mai pakpo uba phangi lenga na makhata ba khongthang oina March nipa nigi National Highway sing the free movement yahan bayauna hiram kya thabak to onthokna ba khongthang sing lokhalakibadu mai pakna thabak to onthokpa ngamdrabadi lengak ta miyamna thajadaba leirakhiba sing adu ko honana ba honabada asoba mating oigani Central Government na karigumba wathok asigi waroisin purakna ba honabada yonglei mai reinaiba amadi tande mande da kumpuba mawongi manunglen politics athadun laibaga loinana apundagi saktam amadi administration akaiba pigedaba mawongda waroisin purakna ba honarak pathoklabadi hena sawba miyamgi ihok thulaktuna leba signiglakhani loinana India gi apunba saktamda mayi laknabagi maram soirakani asigumba Lebak thiba thawdo si thokaloi haiba tarabadi yeknaba kanano haiba khangbagi tangai fadabale logi wangbada Indo Myanmar border ngamkhai lana leba sigi state Manipur changlakhiba miraibak masa lamen tu hen illegal migrants sing landa dun apunbugi saktam thugainaba war crimes athariba terrorist singa marup sana dun makoibu yoktuna thamgani haiba aranba wakhalo leramba tarabadi wakhalo nadurigi khongpham handoktuna leba sigi miyamna langi maisung mayunari wasi khonglei thuna ko honana bo hona gadabani loinana miyamna lengak leirakhiba thajadaba ma disingnaba sing ko honmaga loinana miyamgi lenga hanjil halabadi Central Government gi khongthangna miyamgi mekedi thagat narakani lusingba singna haidokhiba amadi laukhibu warep thabak to onthokpa ngamdrabadi usi warep ka pakhangnai miyamgi thajaba mangandrabadi ikai khumna bu utli haiba kangla pawgi editorial miyamna special content moina miyam thamjari Makasa tharak poina mapalam gi pawkhra miyamna thamjagi North Korea gi missile sangyeng loikraba matung US gi aircraft carrier South Korea da yorkhre North Korea na numit khrani gi mamana cruise missile sangyeng tawbu loikraba matung South Korea na counter attack tawbu ngami haibigi pangal utpoina US gi aircraft carrier ngasi mapamuda yorkhre South Korea gi hithangpham oiriba busan na US gi aircraft USS Carl Vinson amasuma duga loinana strike group aduna yaukshilakuna South Korea ga USA ga military gi airlines mapung phana lairi haibadu utki North Korea gi maikedi gi yamna toina khulai gi sangyeng tawbana maram oiduna South Korea ki hanbi gi thapak leptana satharaklibani ngasi USA aircraft carrier na South Korea ga yaukshilakuna leba dugi navy amasum US ki apuna pangal aduna interoperability gi sang hengalakli aircraft carrier du leirakpara North Korea da Sawanwigi masamori mamang na US ki military gi pangal lairaba asset kayama matam gi na South Korea da lakshya lakpaduna North Korea gi security da sauna singnaba malaklibani madu gi pakhu moina North Korea na mamang da long range bomber amadi nuclear power submarine singmudi gi missile test tawduna makoibu matam punamakta sem sadun lei haiba utki Say sigi January kunda USA gi Donald Trump na lenga kwai ba hokhibedi North Korea gi lusingba Kim Jong Un ga unaduna wari sanagan habigi wapham phongdoktuna leba duga makhata na hana leinara ma diplomacy du hingat hanana bo hona ga nekhi wapham adu North Korea gi mekedi official oina pakhum pi biti lekhidi adubo US na lusingduna leba adu South Korea gi kuthangda hostile oiba hengalakpa adu ki matangna penda ba phongdorakli
Panmayay hawkiba sayolda North Korea na sayesida marirak suba missile gi changyeng pangthoklaba matung leiba adugi lusingba Kim Jong Un maki military da nuclear khulai sing mapung phana sijanaba yanaba gi dama sem sadunu layuaki experts singi warol da Russia ga North Korea ga hauzik leiriba afaba mari asi makhatana leiraktraba matamda US ki wari sanaba yagadori hanasu pausna makhatana phongdorakli atopa paumana Gaza tamna pusinbe AIDS ke polam sing Israel na makhatana sangan khidri Israel amasum Hamas militant gi marakta sokna balana do Egypt amasum Qatar gi mediator sing yana US na mapung werga 6 pairs sa takiba do makhatana sa yena ba lakpa gi mamiyam urakpadagi Israel na ngasi Gaza tamna humanitarian aid pusilakpa trakaya ma makhatana sangan khidri Israel gi Prime Minister Benjamin Netanyahu ki office ki phongdorappa warol amagi matungina US ki president gi Trump gi invite oiriba state with cop na pukhalakpa proposal ama oina 6 pair gi ahanba phase loisilaglaba matung Ramadan gi matam manungna temporary 6 pair ama laina ba hairakpani karigama wapham adu yanaba puraglabadi Ramadan gi sarahenbi gi thoram oiriba March 13 ga fawbo nomai kapna da baduga Jewish ki Passover holiday gi matam April 10 fawbo 6 pair du laigadoribani adu bahayribi yanaba si ahuba numita Hamas ki mekedi ki makoi gi khut chanduna leiriba Israel hostages ahingba masum asibu yauna nakhayama thadorakpa aduga lemauriba singaduna 6 pair lusilakpa thadorakpa haina propose torakpani Nakalamaramda Hamas ki mekei romdagi thamlakle bu waphamdi mamangna yanakiba 6 pair gi wapham adugi ahanba tangkak loisilaba matung Lepna kiba ani supat nangkak hobani loina mara aduda permanent 6 pair amagi wari sanagada bani adubo handak Israel da USA gi mekei digi propose torakpa temporary oina 6 pair adu ahanba tangkak ki oina loisinda bida numit ni fugani tu sangdopu gi wapham Hamas ki mekei digi yakida bani 6 pair gi khongthang adu kaiba yabagi mong lerakloba matam asida Gaza gi local health officials sing na phongdorappa gi matungina awama sum kha thangma Gaza gi saktu nomai kaplakpadagi Palestine mari sikhe haudo Israel military na phongdorak makoina bom phumlambani hairena su paus na makhatana phongdorakli adu tendak na sumna meyam da thamjaramge haujukuina di meyam pausi matanga solution jarage masum makhata bana update meyam punanga mina sena sinal sigi mekedi gi meyang famda makhatana thamjari anau update meyam punanga mina si